Mongoloid UM Kunmathui Suba Foundation Dena Lakpada United Mongoloid Ki President na Huyak Piduna Tatorok Patserol Amada Miam the Yaifa Pausel Pirakli Malem Gi Thakta Ladyba Mongoloid Furup Ki Sotharaba Sothana Ladyba Amasung Furup Asigi Saktam Ngakpaga Loirana Hiram Kayada Sakwat Kongtangi Lambi Semgat Pada Ngamna ba 2004 Gi Me Kulumdoida Infalda Pes Tauduna United Mongoloid Linkat Ki Awang Nongpok Yauna Mongoloid Furup Ki Oiba Thaudang Sing Masak Khangdoktuna Thorang Kaya Paikhatuna Lakli India Gi Awang Nongpok Ta Kundariba Masagi Yelumi Sing Amasung Mongoloid Ki Oiba Sakchu Sing Nomagi Mangtharakpa Sing Maram Oiraga Saitheng Piduna Namdam Asida Amadi Yelumi Sing Da Kudong Sadaba Kaya Mayonari United Mongoloid na Yariba Makai Asigumba Kudong Sadaba Sing Asi Thoktanaba Amasung Nahununa Semgatuna Khana Chainaba Thoktanaba Honari Apunba India Gi Missing Awang Nongpok Ki Mongoloid Singi Supnagi Sada Anigi Makhada Oigani Haina Fanari Loinana Mongoloid Furup Ki Marakta Mapalgi Ithil Sanglatuna Muknaba Kaya Thokli Lakadoriba Sahi Asida Awang Nongpok Yelho Furup Sing Amasung Masigi Mongoloid Sing I Marigi Nungsimari Thamnaduna Mapalgi Khut Thingzilhandana Punna Himinaba Honasi Haina Serul Asina Fongdroli